Manipur thokliba maitai amadi kuki gi irang asigi manung channa haukiba lising ani kunga humdoi gi June taruk-tagi thiba khangdana laklaba matungda chahi adumaki September kunga manga da sikre haibagi photo viral oirakraba mahairoi linthoi ngambi amadi hamanjit ki matangda CBI na laukatpa case ta mapung oina chenaba mioi ama CBI na faraba matungda Guwahati da pukre CBI na faraga Guwahati da pukraba mioi adu Churachandpur district ki Laimata ki Bungmol Khuldagi Nogin Baite Kuki Alias Tiger Nogin Alias Commander Chahi Kuntraga Mapan apokpa laikhidraba Janglam Baite ni Mahangarang nungtil pung mariga minute mga da Indigo gi flight number 6E749 da Imphal International Airport gi CBI gi team amana pukhibani CBI gi maikai dagi hauzik fawbagi oina Nogin Baite faki bas gi matangda chapchaba cherol thoklaktraba so impact news afangba thajaba pau amagi matung innadi mahak ngarang nongalamdai Churachandpur district police central force amadi CBI gi apunba team amana Churachandpur district ki mafam amadagi faki bani hairi CBI na lokatpa case asaga mari lainana Paulun Mang Pauminlun Haukip Small Som Haukip amadi Lingnai Chong Baite ki kauba topa mioi mari amadi CBI na hana faduna court charge set thangat khibani adubu charge set aduda maming yauriba Nogin Baite kuki di kuiraba matam asi lotuna laikhibadagi CBI amadi security force na thiduna lakhibani Kuki National Front Jongam ke NFZ ki Zauzangtek area gi commander ni hairiba Nogin Baite asi haukiba kumjale sangani kungi August thada suloktak project ki get manaktagi Bisupur commando amadi kuntraga mathoi shuba Assam Rifles na KNFZ ki kadar oina nongmai amaga konana faruraba miyoini